आजादी का अमृत महोत्सव। मालेमगी मनुंगदा खा नोंगपोक एशियादा मतम सांगना लेरकपा निंगथौ पानबा मनिंग तंबा लेबाकसिंगी मनुंगदा मणिपुरसु सिंथानाबा याबा लेबाक अमा ओइना लाखी। लेबाक असी पिक्चरबसु इपा इपु हाक्तक्तगी लेरकपा थांगता सरित सरात चेंजोंग मांगजोंग अमसुंग सिंगनरक्लबदि मायोकनदना लैदुना चेनखिदबा इपा इपु सिंगी थौना लिंगजेलना तोंगान तोंगानबा शक्ति लेरबा लेबाकसिंगी मरक्ता मणिपुरसु तोमथिन गानबा ध्रुव तरागुम मसेक मंगा लैना निंगतमना पालक्खी। पुवारीगी थेनखांग खरदा मणिपुरगी निंगतंबबु सिंगनरक्लबदा अखोइगी थौना लेरबा इपा इपु सिंगना थवाई फावबा पामुबा लैतना इमा लेबाककी निंगतंबा गाकननबा होटनाखी। लाइबाक असिना निंगतमलकपा सही 64 सुरकपा आजादी का अमृत महोत्सव थौरंगा मरी लैनना ngasi tangkak asida puduna lakchari Manipur gi ningtam ngaknabagidamak punsigi aroiba mikup phawba yeknaba singa thauna phana lanthengna kiba maitei Athouba Wangkhei Meiraba Poila gi wari। आजादी का अमृत महोत्सव। Wangkhei Meiraba ing kumja lising ama chanipan kunthra humdoida hojiki pisum oinam laikai hairiba mafam asida pokhi। mahak piklingaidagi hauna thang tada yamna thawai yaun horakhi। ing sok lising ama chanipan humpu humdoi adwaida Manipur gi oina thang ta khwaidagi haiba mioi tara khangatpada Wangkhei Meiraba su yaukhi। Surchandrana Manipur gi ningthau oiduna panwa matamda Wangkhei Meiraba Poila gi pham purammi। मधुदा सुनतना सिविल एडमिनिस्ट्रेशन दा खुलाकफंगी थौसु पुरमखी। Wangkhei Meiraba gi ngallingai पुनसिगी मतंग पाउदमनदुना महाकी मसुनुपा पिसुमथोंग नोंथोंगमम लेरक्तगी Wangkhei मेम कामेश्वर सिंहना असुमना फोंगदोकले। इबुदा Wangkhei Meiraba से सोक लिसिंग मचानी पान कुंट्रोम दोइदा मतमदुगी खागेमपली पनखा हाइना खंगनाबा तो हौजिकना पिसुमथोंग नोंथोंगमम लेरक हाइना खंगनाबा सिदा पोखिबनी। अपोकपगी मिंगसी Wangkhei मेम खेदाजी अदुगा मयामनदी खेथ्री पोइला हाइना खंगनै। महाक से मचानुपा अनिगी मनुंगदा अहन्नी अदुगा पोकपीबा इमागी ममिंगना थिंगबाइजम चनु कोंदासोरी कवि। अखोइगी Wangkhei मेम सागैसी हाना लैमा निंथौसिंगदगी हाना याम नकना लैरकपा अदुगा लेकपाकी थौगाइ पुरकपा सागै अमने। इबुदौसिगी सबान मूर्ति से पंचाउ चाउदबा यामना सुपिक्तबा येंगबदा मरेंग थोनबा मसामौ फनबा अदुगा वा याम nganगनदबा मरिल खाबा मिदा ओइन हौरे हाइदना इमुंगी वारिदले। इबुदौ Meirabana masagi sahi 35-36 surakpa aduwaidagi masana pamjabaga oibaga mapabongi bungona lanmigi poilaga oibaga matamdugi thangtagi waja ahiba longjam roma haina khangnaba adu tamkhina hai। pawnabra jawasiga maji sahi lengani han hai aduga taminabasu waja sida pulap taminare na hanjin wari libirame। sok lising amaga chanipan humphum de adaida maitegi thang thaji sidharure na hai adu amu hongna hingilakpa matam sida Manipur dagi moi mioi tara khangatpada Ibudau Meiraba se anisuba mafamda leyen hai। maram singa sina masagi sahi 30 sudringaida maji lebak myamna sakhangbiba mioi moire masagi sahi 10 surakpa adaida maji Ibudau se yumban bagi lambi da khongdare e mahak se hawaibam sanu tonuga uripok tegi wana duna machanupa ani poi Wangkhei Chawal haiba amaga Wangkhei Tomba haiba amaga pirame। मालेमदा लोइलम संदोरकपा ब्रिटिश सिंगा मणिपुरगा मतम सांगना मरुप मपांग ओइबगी अफब मरी लेरक्की। मतम मतमगी ओइन मतेंग कया पांगनदुना लाखी। मणिपुरदगी अवासिंगबु तानथोकनबा होनबदा गंभीर सिंह महाराजना ब्रिटिश सिंगी मतेंग लौखी। अमरोमदा चीरब तानफम कयादा मणिपुरनसु ब्रिटिश सिंगी मतेंग कया पांगखी। अदुबु लौनम साउ ब्रिटिश सिंगी पुकनिंगदा मरुप मपांग ओइन तिन्नरबसु नोंगम नत्रग नोंगमदि मणिपुरबु मखोइगी खुबाम नुंगदा लोइलम ओइन थमननबा वाखलोन खंदुना लाखी। निंगथौ मसा मसेलगी मरक्ता शक्ति मुनरकपदगी नकपक नकपक तानबगी फिबम लाक्लबदा ब्रिटिश सिंगना खुदोंग चाबदु लेमना मांगहंदना मणिपुरबु नमदुना लौसिननबा होनखी।
Chandrakirti Maharajna pokpiramba pokminadaba machin manawsing marakta yanaraktabadagi Surachandra Maharajna mahaki pokminaba machin manawsing puduna Brindabanda chatlibani haiduna satkraga Kolkata laiba Bharat ki Viceroy du wakatki Maduki tungda Assam Chief Commissioner Mr. Quinton Nalusingba British ki lanmi sing yawba kangbuama Manipur da lagtuna Jubraj Tikendrajit punamduna phanana bahonaraki Maduda mai pakta bagaloinana British officer mga Kangla Utrasa mamangda mga kaktuna hatki Marup mapang oina lerambadagi khanghaudana tamthiba saklo lorkiba British singi mathakta English singi machanipan marputara mathoigi Mars ki tang kun mangada Manipurna British singi mathakta lan lauthokki Maduga ikan kanadana Mars thadumaki tang kunthra mathoida British na Manipur ki mathakta lan lauthoktuna maikai ahumdagi Manipur da landaraki British singna loan no konungda landarak pada maiti badagi kharai khangdana chen khraba British sing dubu tengnopol phawba Wangkhei Meiraba Poila yawba maitei lanmi sing tanaduna British singna pothang punana ba pharga pokhiba maitei nupa Wangkhei manga kalhoki kha maikei de sona khiba Anglo Manipuri lal aduda Wangkhei Meiraba Poila su singtha ba yaba maitei Athouba singi manungda ama oiki Tamuromdagi changlakhiba British lanmi tengolna palel yoksilakpagi paw shana konungda laklammi laibaki angam mathau sing tanaduna British lanmi sing adu thingnana bahonaki palenda tengol saduna lairiba British sing bu takthoknana ba maitei lanmi sing na landa sinana ba thorang tauki English sing machani pan marputara mathoigi April gi tang kunda Wangkhei Meiraba Poila bu major pham thindoktuna lanmi chatret puduna palenda lairiba British lanmi sing da landana na ba chatki Major Chongtha Miyamadi Major Pongna Brajavasiani na mamang thangma maikei dege duga Wangkhei Meiraba Major na maning thangma maikei dege lanthong ani asina awai akhum manana matam amata da landa aduna ningmang chaptuna landa sanduna palenda leiriba British Tengol bu thugai na ba thorang tauki Wangkhei Meiraba gi kangbuna aron bulambida mathang tentha khul thambal singamasung mantak chingna singba lanthok sakmai turel yauki Madugi tungda kaksingi manaw chingi chingmai da chatlaga chumnang pat yawna sangchinduna palengi maning lomdagi British ki tengol uba mafam maduda Wangkhei Meiraba Major na mangonda sinaba thaudang singadu pangthoknanaba April 12 gi ayuktagi tengol saduna laiki adubu Major Chongtha Miyamadi Pongna Brajavasi yawba mamang thangma maikei romdagi taksilakadaba ladmi tengol adu kadai yawrabagi haibagi chap chapa pau khangma ngamlamde Somdana Wangkhei Meiraba Major na British singadu khulak irakta karma matamda changla I haibana singba I pau khangdoknana bagidamak sagol tongduna April 12 gi ahingda thorki Kakching warigi khundon lamhangda 10 khanduna British masa ani amasung Gurkha lanmi kunmuk thangmai anganba thanduna watana duna leramba ubada Meiraba Major na nason pikna sangshinduna arambai pokhai bema thangmai anganbaduda sapu kanna langsinduna thawmai adu pokhai hanki Mafam marang khanghaudaba lalong aduda British lanmi sing adu kaiduna palenda chenkirami mathang numit ki ayukta Meiraba Major madi lanmi chamagaloinana chumnang patagi kakching tamna khulakta British lairibra haibadu yengluna balakpada palel lomdagi thomjilakpa British ki commanding officer Major Leslie Nalusingba Gurkha lanmi cham Wangkhei masung sagol lanmi nimphuna hanana kakching ki khulakta lon na lumduna leramlaga khanghaudana khudakta nomai kapsilaktuna landaraki lanmi su yamna puraktaba Meiraba Major gi kangbuga British lanmi singa mayuk nabu lanphamaduda asok apan yaruklabada lanphamnaga mafam chadabaga British lanmi na taksilakpadagi khangmangamdaduna lan kaigidabagi phibam uraklabada Meiraba Major na lanmi sa tunglomda hallo ai sahib ka kapnagi haina lauraki Laning hallo haibagi khudong chab lawduna lanmi ayamba chenkiduna Manipur gi lanmi kunthra mukta ngai hoki Meiraba Major na tung handuna sahib singda onsinduna nongmai kapna sakmai turel khongnung maril lomda laktuna manaw singi jingkhong yorki British ke sagol lanmi nimpu yawna lami chama marputara romga Manipur gi lanmi kunthra muktuga kapna bada Manipur gi lanmi sing khang bada warmi Meiraba Major na mirak narak yanglaga manaw singda kakatuna lokut kumba amada hauba ujaw amagi marumda thuptuna leiraga British singa nongmai kapnaki maduda British lanmi kharasu siki Meiraba Major na leiriba manaw chingmai adu British lanmi singna questionduna nongmai kapsilaki tanja aduda Wangkhei Meiraba Major gi nongmai maru loikhiduna maru sinana ba honaringai cherakta British singna kaplakpa nongmai maruna mahaki mathabakta panki
adubu Meiraba Major Masadu Ukong the Ngaraga Punsigi Aroyo Matam Pauba Yeknava British sing the Nomai Kaptuna Lanteng Naramki. Nongmaina Panbadagi Lake Hidraba, Wangkhei Meirabagi, Ukong the Ngaduna Lady Bakchangadu, Hingliboy Kanduna, British singer, Mahaki Manakta, Pak Hek Junction Mangamlamde. British singer, Tawai Yaudro Hakchangaduda, Hanjin Nomai Kapsinki. Masigi Matangda, Mahaki Masunupa, Wangkhei Mayum Kame sourcing na, Asumna Pongdokli. Pringi Tang Kulum Doigi Ayukta, Meiraba Major, Amadilan Michamaga, Wenana Chumnang Patagi. Kaksing tamna khulakta British Army leiribara yengunaba lakpada palelomdagi thomjilakpa palen tengol ki commanding officer Major Leslie Lusingba Gurkhalan mi chama Yangkhei amaga sagolan mi nipuga hana kaksing khulakta lumdana leiramlaga khanghaudana khudakta nongwi kapsinduna Major Meiraba landarakpani haina khungi akhuiga hansingna mena haina takpirami Meiraba Major na tung handuna sayap singa onsinduna nongmai kapna sekmai turen khongnung mari lomda lakpana manauk singi singkhong yaurakhi Meiraba Major na mirak narak yenglaga manauk sing kakhatlaga lok kumba amada howa ujaw amagi marumda thuptuna leiraga tanjai yengduna singkhong tampakta leiriba British landmi singda thakha onsinduna kapnabda Meiraba Major na manauk singthaktagi makhada Kap Tabaduda, British Kilani, Karasu Siri and Atami. Meiraba Major na Nomai Maru Loikiduna, Anabu Maru Hablingida, British Land Missingna, Manau Singi Singmaidu, Quishinduna, Meiraba Major na Tuliba U Adu Tamna, Yam Lavalan Missingduna, Kapsilakpada, Major Meiraba Gitabakta, Nomai Maruna Pale. So, Lisingamasanipan Mudramatoi, a Pringitang Kulumdoi, Sagonsen Nomitki, Ayogi Pung Dramatoi Muktawa, Dwaida, Wangkhei Meiraba, Major Yauna, Manipurgi Athouba, Maparikun, Kaksingi Manau Singi, Lanpamda, Marevaki, the Motaning Katam, Kanno Hanabada, Matwai Taki, Haitanamayana, Sutakpirami. Malemgi Puari the Tokiba, Ning Tamagilan Singimanunda, Anglo Manipuri Lana Sigi, Top Sakta Mamalajari. Ngakchaw thekpa British singna yamna hanthaba thaki mit yengaloinana uchit thawoidana kari shutawbang loi khanduna Manipur gi Jubraj Tikendrajitpu namduna phanana bohanabada aikhoi gi Athouba pai pu singna yamna laina British singbu maithiba piduna makhoi gi masak nairaba officer manga kaktuna hatkibasi British sing chawna maithiba mani haina itihaskar singna ngasi phawbu singthanari Assam Chief Commissioner Mr. Quinton Nalusingba British Singaduna Tamu the Satki Haina Lakpani Adubu Tamu the Satlaroi Nasigi Numidangasi Manipur gi Jagoi Ras Yanghanbiu Aduga Hayeng Nong Hek Nganbaga Kohima the Hankragi Haina Haibadagi Jagoi Ras Chinduna Yanghalaga Numidang Athengbada Manipur gi Konungda Lon Landarak Padagi British Singadu Maite Lan Missingi Makutta Chow no Maiti Banang Kibani Masina Udli Manipuri Singi Miok Michan Pajaba Atithibu Taram Okpa Chakot Laba Kunai Amagi Shaktam Aduga Amaromdana Singnaраklabadi Mayuk Naduna Thauna Leina Lanteng Nabangami Haibadu Puari gi Tangkak Kayada Aikhogi Athouba pai pu singna Mama Leba Kining Tamangak Nabagidamag Thawai Phabu Pamu Bulaitana Katokki Bagi Warina Ngasigi Masa Masu Oihoriba Aikhoibu Malemgi Mamang da Thokchaba Phanganbiri Azadi Ka Amrit Mahotsav Matangasida Akasbani Imphal Paukangbuna Azadi Ka Amrit Mahotsav Thorunga Mari Lenana Puthokchaba Thoram Manipur gi Athouba Wangkhei Meiraba Poila Loijare Mathangi Nongmajing Numit ki Pungpham Asimaktada Anauba Athouba amagi wari amuk puduna lakchage Thoram asigi aiba Thokchom Jogendrajit News Editor AIR Imphal Thoram Puthokpa Gin Gangte Assistant Director News AIR Imphal Tengbang Basing Thokchom Herojit Singh Amadi Soibam Surchan Singh Lanthok Sakiba Ngangom Kiran